ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯑꯣꯛꯅ ꯅꯤꯜꯂꯒ ꯂꯝꯍꯨꯏꯅ ꯃꯅꯥ ꯊꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛꯅ ꯑꯃꯅ ꯃꯥꯏꯄꯨꯅꯅ ꯇꯧꯔꯒ ꯊꯕꯛꯇꯨꯒꯤ ꯃꯅꯥꯅ ꯑꯇꯣꯞꯄ ꯑꯃꯅ ꯂꯧꯈꯤꯕ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯃꯀꯣꯛꯇ ꯁꯝ ꯍꯧꯕ ꯃꯤ ꯂꯥꯏꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯃꯃꯝ ꯂꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯃꯤꯠꯅ ꯄꯥ ꯎꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯊꯣꯔꯛꯄ, ꯈꯪꯂꯛꯇꯕ ꯑꯃꯗꯤ ꯃꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯁꯤꯡꯕꯨ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ ꯑꯃꯗꯤ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯀ꯭ꯋꯥꯛ ꯐꯧ ꯆꯥꯗꯕꯅ ꯐꯧ ꯆꯥꯔꯕꯗꯤ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯁꯤꯕꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯔꯕꯗꯤ ꯆꯣꯞꯄ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯆꯥꯛꯁꯥ ꯆꯥꯕ ꯉꯧ ꯄꯣꯛꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯇꯝ ꯆꯥꯅ ꯅꯤꯡꯃꯥꯡ ꯌꯦꯡꯅ ꯇꯧꯕ ꯐꯩ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯃꯑꯣꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯏꯃꯥ ꯀꯧꯕ ꯅꯪꯗꯕ ꯄꯣꯠꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯥꯝꯅ ꯊꯨꯕ, ꯍꯤꯡꯂꯥꯛ ꯍꯤꯡꯖꯤꯟ ꯇꯧꯈꯤꯕ, ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯕ ꯅꯪꯍꯧꯗꯕ, ꯈꯥꯡꯇꯞꯇ ꯇꯠꯄ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯆꯥꯕꯣꯛꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯪ ꯄꯣꯛꯇꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯁꯦꯝꯕꯤꯕ ꯉꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯌꯦꯔꯨꯝꯗ ꯍꯥꯃꯣꯛ ꯇꯩꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯣꯠꯄꯗ ꯄꯛꯆꯗꯕ, ꯌꯦꯡꯕꯗ ꯐꯖꯗꯕ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯅꯪꯅ ꯆꯠꯂꯝꯕꯒꯤ ꯑꯩꯅ ꯁꯤꯔꯝꯕꯅꯤ, ꯅꯪꯅ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯤꯔꯝꯃꯣꯏ꯫ ꯅꯪ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯘꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯔꯨꯞꯁꯤꯡꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯣꯌꯥꯉꯝꯕ ꯀꯔꯥꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯑꯜꯕꯥꯠ ꯅꯥꯎꯔꯦꯝ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤꯗꯤ ꯃꯔꯨꯞ ꯀꯣꯡꯕ꯭ꯔꯥꯏꯂꯥꯛꯄꯝ ꯅꯔꯨꯇꯝ ꯁꯔꯃꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯈꯣꯡꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯑꯃ ꯂꯨꯍꯣꯡꯂꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯈꯤꯕ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫
नुपा अमगी हेक पोगलकपदगी यावरकपा अमा लुहोंगलबा नुमितगी मागी नुपीगी ओइखिबा करिनो ngasiगidi matang swaida loisinjarage channel asibu subscribe tawbiduna like comment nambiduna saugatpiramo mathangi pawro praman panthaida amuk unarasi haijabaga loinana kainanaba yathang nijari।